What's up, people? Johnny here again. Sunrise fashion no muk lakchare. Sigi se porongpat ki Jnms ki lambi tu lei buduni. Mamang du se ni video Instagram ni me and response am phajana shop sigi lei stock me and lo na muk sold out oi bai tare ko. Or stock no muk hojik si lae. Hanadi hena discount muk su pi re ko. Aduna legend biro ai mathang tang loi usara ke winter ki clearance sale ga story ko hojik se ko aduna legend biro phaja pon me am yore. Ado like subscribe to biro mo me am lo share to biro mo ado legend biro. Let's go. Right, ma'am. So again, how zero ko stock ano bola ay ko sunrise fashion gi ko. Sige se ko gi biker gi jacket ka su do ni sige se ko windproof ni ado ko magi reflector su yo ko mamang da. Sige se hana magi sige brand si soul sai je moi friends ki ni hai ko manung da yo yamna high quality oi mai se ko sige se manung da ko gi zipper lock ki yore ado ga ko gi hands free gi le thok kom ke lo yore ko pocket mazam dus meine net ke tor yore ado sige is hana 2500 oiram mani ado hojik ki oina after discount da only 1800 la ni sige se ko so the velcro ape so the Jnms yore pocket ko the pocket mazam yore so the sige se 1800 la ni hut yore ko maning da maning do dis yore hut detachable ke oi ko reflector maning do so ma yore the sige pump jacket che ko ye red tape brand ni the sige hana 2000 rupees yolam mani the hojik winter clearance tori ko kana sunrise fashion da sige hojik 1300 katang lag ni MRP ga disi 6299 le ko 1300 katani ko manung do ya ni original po ni ko copy na te ko say the black am magle si color si magle ko sige denim gi jacket se ko sige na ko gi post winter ai tare kitang yam kana kano stock debi hadi lungdang daga mem thawal jong daga chat pakot padum daga to bi to ko adu mem ya ni manung do hoodies ko mali laga disi tum haju winter gi sum ya ne ko sige se hana 1500 man yo lami ado se kiuna after discount da 899 ko jacket jones kini ko sige se da black to so male ko se le da te ji du black ni si su ko un zaman ta so denim da si color si mo le ado sige se ai mamang gi video da su half crop ni kra kera ta sige se mo hanagi do 1500 man yolam mane ko si le jeng gi sige se ado hojiki 1300 da discount la ani ado ka si monte carlo gi sige kemo gi biam se ko sige si su hana 2000 man le mane ado hojiki ina 1700 da discount la ani ko clearance sale ne jik lai se winter gi ko le bi oro mamang gi se amna response amna phajagi hai tare ko ai gi video ji yeng am lak pi gi ne do hanak ke amuna discount mung lai jare ko leng biro ado sige check shirts me am ko summer winter gi sige hana 950 yolam mane ado ji ko na 700 rupees la ani ko se le color di dum yame ko se le re bakal me am le ado denim gi hood job jacket ko sige se hojik 900 rupees la kani lesson biro ko sige se hojik kana winter gi dum noi den lit jogger gi dum tor ke ko sige se H&M ga divided ka gi brand ni sige se ado hojik ki oina offer price da only 550 rupees ko se le mi am se ko divided brand ko sige brand ni ado color gi di makal me am le sige le ko sige mi am se loina ko ini pa mung kan biro dum 550 rupees la ani ko lagi cargo da su makal me am le stock no lak nga tri ko mamangi video da nam gi do du loi gram ni sola loi oi gram ni handak stock no ngak tni ado cargo sing se ko gi jeans da su lai ko su carpenter pen ko sumba set me no ai ko sumba su lai adumba adagi cargo makal ko sigmo me am lai six pocket la lai ko to po me am lai sigmo me am se 900 to 1000 rupees ko smile dum adugi range to loi la ni 900 1000 ko smile la ni stock no wa tani mamangi do lu loi gra ni no mo ndak lo ni ko
ꯑꯗꯣ ꯁꯤꯅꯣꯁꯇꯁꯨ ꯂꯩꯀꯣ ꯁꯤꯅꯣꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ 500 ꯄꯤꯕ ꯑꯃꯒ 900 ꯄꯤꯕ ꯑꯃꯒ ꯂꯩ ꯁꯤꯒꯤ US Polo ꯀꯣ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯦ ꯁꯤꯅ ꯑꯃꯨꯛ 900 ꯂꯥꯛꯑꯅꯤꯀꯣ 시노스타 ꯑꯗꯨꯒ 시기스나 잭앤존스기 시기스나 500 rupees ꯂꯥꯛꯑꯅꯤꯀꯣ ꯌꯥꯝꯅ ꯁ꯭ꯇꯣꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯁꯤꯒꯤ 시노ꯁꯦ ꯁꯨꯝꯕꯁꯨ ꯑꯗꯨꯝ ꯄꯥꯝꯕꯤꯔꯒꯗꯤ ꯀꯂꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯩ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯝꯖꯤꯟꯕꯤꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯛ ꯁꯔꯠꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯐ꯭ꯂꯤꯁꯀꯤ ꯁ꯭ꯋꯦꯇꯔꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯁꯤꯁꯨ ꯂꯤꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯠꯅꯤ ꯀꯣ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ 700 ꯂꯥꯛꯑꯅꯤ ꯀꯣ ꯁꯤꯁꯤꯅ ꯈꯔ ꯊꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ 500 ꯉꯥꯛꯇꯅꯤ ꯁꯤꯁꯨ 500 ꯂꯥꯛꯀꯅꯤ ꯁꯔꯠꯇ ꯍꯨꯗꯤꯁ ꯌꯥꯎꯕꯤꯗꯣ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏ 500 ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤ 500 ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯨꯝꯕ ꯖꯔꯥꯒꯤ ꯀꯣ ꯆꯦꯛ ꯁꯔꯠꯁꯦ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ 500 rupees ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯅ 500 ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯗꯦꯅꯤꯝꯒꯤꯁꯨ ꯂꯩꯀꯣ ꯗꯦꯅꯤꯝꯗꯁꯨ ꯂꯩ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏ 500 rupees ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯐꯔ ꯌꯥꯎꯕ ꯁꯤꯒꯨꯝꯕꯁꯨ ꯂꯩꯀꯣ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 700 ꯂꯥꯛꯀꯅꯤ ꯕ꯭ꯔꯥꯟꯗꯤ ꯂꯤꯒꯤꯀꯣ ꯁꯤꯒꯨꯝꯕ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯀꯂꯔꯁꯤꯁꯨ ꯂꯩꯔꯦ ꯐꯔ ꯌꯥꯎꯕꯤꯀꯣ ꯁꯤꯒꯨꯝꯕ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 700 ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯈꯔ ꯄꯥꯕ ꯍꯥꯏꯇꯥꯔꯦ ꯑꯣꯚꯔ ꯑꯟꯗꯔ ꯀꯣ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 650 ꯂꯥꯛꯀꯗꯣꯏꯅꯤ ꯁꯤ H&Mꯒꯤ ꯀꯣ ꯁꯤ 650 ꯁꯨꯝꯕꯁꯤ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯨꯝꯕ ꯁꯤ ꯖꯤꯟꯁꯦ ꯑꯩꯅ ꯈꯔ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯅ ꯕ꯭ꯔꯥꯟꯅꯤ ꯂꯤꯚꯥꯏꯁꯀꯤ ꯂꯩ US Poloꯒꯤ ꯂꯩ ꯂꯤꯚꯥꯏꯁꯀꯤꯁꯤ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜꯅꯤꯀꯣ ꯑꯩꯈꯣꯏꯒꯤ 510 ꯀꯩꯅꯣꯒꯤꯗꯣ ꯃꯥꯒꯤ ꯁꯤꯔꯤꯁꯇꯨꯅꯤ ꯁꯤꯅ ꯑꯃꯨꯛ ꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ 1200 ꯂꯥꯛꯀꯅꯤ ꯀꯣ ꯂꯤꯚꯥꯏꯁꯀꯤ ꯑꯗꯒꯤ ꯁꯤ US Polo ꯀꯣ ꯁꯤꯒꯤꯁꯤꯅ 900 rupees ꯂꯥꯛꯀꯅꯤ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯁꯨ ꯂꯩ ꯁꯤꯁꯨ ꯂꯩꯀꯣ ꯑꯗꯒꯤ ꯃꯦꯡꯒꯣ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯖꯤꯟꯁꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁ꯭ꯇꯥꯔꯇꯤꯡꯁꯦ 600 rupeesꯗꯒꯤ ꯍꯧꯔꯒ 1200ꯗ ꯃꯦꯛꯁꯤꯃꯝ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯟꯔꯥꯏꯁ ꯐꯦꯁꯟ ꯁ꯭ꯇꯣꯔꯗ ꯂꯩꯔꯤꯁꯦꯀꯣ 600ꯗꯩꯅ 1200ꯗ ꯑꯗꯨꯝ ꯖꯤꯟꯁꯁꯦ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯕ ꯑꯣꯔꯤꯖꯤꯅꯦꯜꯗ 1200 ꯍꯥꯏꯁꯦ ꯄꯨꯔꯥ ꯕꯥꯔꯒꯦꯟ ꯄ꯭ꯔꯥꯏꯁꯅꯤ ꯀꯣ ꯁꯣꯔꯨꯝꯗ ꯆꯠꯂꯨꯔꯗꯤ ꯑꯗꯨꯝ 6000 7000 ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯦꯀꯣ ꯑꯗꯣ ꯌꯥꯝ ꯂꯩ ꯁ꯭ꯇꯣꯛꯇꯤ ꯖꯤꯟꯁꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯝ ꯂꯩꯖꯟꯕꯤꯔꯣ ꯑꯗꯩ ꯀꯣꯗ꯭ꯔꯣꯏ ꯄꯥꯝꯕꯤꯔꯒꯁꯨ ꯂꯩꯀꯣ ꯑꯩ ꯄꯥꯏꯖꯔꯛꯏꯁꯦ ꯃꯈꯜ ꯑꯍꯨꯝꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯄ꯭ꯔꯥꯏꯁ ꯑꯝꯇ ꯃꯥꯟꯅꯗꯦ ꯁꯤꯒꯤꯁꯤꯅ 700 ꯂꯥꯛꯀꯅꯤ ꯀꯣꯗ꯭ꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯦꯇꯔꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯁꯦ ꯃꯦꯇꯤꯔꯤꯌꯦꯜꯁꯦ ꯌꯥꯝꯅ ꯀꯨꯞꯅ ꯀꯩꯅꯣ ꯇꯧꯕꯤꯗꯨꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯈꯔ ꯆꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦ 700ꯅꯦ ꯁꯤ 800ꯅꯦ ꯁꯤꯒꯤꯁꯤꯅ 900ꯅꯦꯀꯣ ꯀꯣꯗ꯭ꯔꯣꯏꯅꯤ ꯕ꯭ꯔꯥꯟ ꯃꯃꯤꯡꯒꯤꯁꯤ ꯅ꯭ꯌꯨ ꯂꯨꯛ ꯑꯅ ꯂꯩꯌꯦꯀꯣ ꯁꯤꯒꯤꯁꯦ ꯀꯣ 700 800 900 ꯂꯥꯛꯑꯅꯤꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯩ ꯍꯨꯗꯤꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯃꯃꯥꯡꯒꯤ ꯑꯩꯅ ꯅꯝꯕꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯁ꯭ꯇꯣꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯤ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯉꯥꯛꯇꯅꯤ 550 rupeesꯗ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯇꯥꯏꯗꯥꯏꯗꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ 550 ꯂꯣꯏ ꯂꯥꯛꯑꯅꯤ ꯃꯤꯀꯤ ꯃꯥꯎꯁꯀꯤ ꯌꯥꯎꯔꯤꯁꯤꯗ ꯀꯣ ꯖꯣꯟꯁ ꯁꯤꯅ ꯑꯃꯨꯛ ꯇꯤ ꯁꯔꯠꯇ ꯈꯤꯇꯪ ꯑꯊꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤꯟꯇꯔꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯔꯒꯤ ꯇꯥꯏꯞꯇ ꯂꯤꯠꯄ ꯌꯥꯗꯣꯏꯅꯤ ꯃꯥꯔꯕꯦꯜ ꯕ꯭ꯔꯥꯟꯒꯤ ꯁꯤ ꯑꯣꯟꯂꯤ 300 rupees ꯈꯛꯇꯅꯤꯀꯣ ꯃꯅꯨꯡꯗ ꯃꯣꯏ ꯐ꯭ꯂꯤꯁ ꯌꯥꯎꯔꯤꯁꯦ ꯀꯣ ꯁꯤꯒꯤꯁꯦ ꯕꯦꯛ ꯄ꯭ꯔꯤꯟꯁꯨ ꯌꯥꯎꯋꯤ ꯑꯣꯟꯂꯤ 300ꯗ ꯑꯗꯨꯒ ꯁ꯭ꯋꯦꯠ ꯁꯔꯠꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯀꯣ ꯁ꯭ꯋꯦꯠ ꯁꯔꯠꯁꯤ ꯁꯤꯁꯨ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯉꯥꯛꯇꯅꯦ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯀꯣ ꯁ꯭ꯋꯦꯠ ꯁꯔꯠ ꯃꯌꯥꯝꯁꯦ 450 ꯀꯣ ꯁꯤ ꯃꯌꯥꯝꯁꯦ 450 ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯄꯥꯝꯕ ꯀꯣ ꯁ꯭ꯋꯦꯇꯔꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯖꯦꯛ ꯑꯦꯟ ꯖꯣꯟꯁꯀꯤ ꯐꯖꯕꯒ ꯌꯥꯎꯔꯤ ꯁꯤꯒꯤ ꯁ꯭ꯋꯦꯇꯔꯁ ꯃꯌꯥꯝꯁꯤꯁꯨ ꯂꯩꯀꯣ ꯔꯦꯡꯒꯂꯔꯒ ꯌꯥꯎꯔꯤ ꯑꯩꯁꯨ ꯎꯕꯗ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯤꯛꯁ ꯕ꯭ꯔꯥꯟꯅꯤ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯣꯟꯂꯤ 450 rupees ꯀꯣ ꯁ꯭ꯋꯦꯇꯔ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯖꯦꯀꯦꯠꯀ ꯂꯤꯠꯄꯗ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯤꯠꯄꯗ
ꯑꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯁꯟꯔꯥꯏꯁ ꯐꯦꯁꯟꯗ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛ ꯂꯦꯝꯖꯟꯕꯤꯔꯛꯑꯣ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯍꯥꯟꯅꯗꯩꯁꯨ ꯍꯦꯟꯅ ꯗꯤꯁꯀꯥꯎꯟ ꯑꯃꯨꯛ ꯄꯤꯔꯦꯀꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯇꯤ ꯁꯥꯔꯠꯁꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤꯗꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯣꯟꯂꯤ 199 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯀꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯀꯣ ꯁꯤꯒꯨꯝꯕ ꯇꯤ ꯁꯥꯔꯠꯁ ꯃꯌꯥꯝꯁꯦ ꯑꯣꯟꯂꯤ 199 200 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯩ ꯑꯇꯣꯞꯄꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯔꯛꯏꯁꯦꯀꯣ ꯖꯦꯀꯦꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯂꯩꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ 900 ꯔꯨꯄꯤꯁ ꯂꯥꯛꯀꯅꯤ ꯈꯨꯠꯁꯨ ꯌꯥꯎꯕ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯃꯃꯤꯡꯁꯤ ꯂꯩꯔꯦ ꯁꯤꯒꯤꯁꯤꯁꯨ ꯂꯩ ꯋꯥꯛꯀꯤꯡꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯩꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁꯤ 800 ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯖꯤꯞꯄꯔ ꯀꯣ ꯖꯤꯞꯄꯔ ꯍꯨꯗꯤ ꯖꯤꯞꯄꯔ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ 700 ꯂꯥꯛꯀꯅꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯦꯇꯔꯗꯁꯨ ꯀꯣ ꯁꯤꯁꯨ ꯂꯩ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ 600 ꯔꯨꯄꯤꯁ ꯂꯥꯛꯀꯗꯣꯏꯅꯤ ꯀꯣ ꯁꯤꯒꯤ ꯁ꯭ꯋꯦꯇꯔ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯒ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ 600 ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯁꯤꯁꯨ ꯁ꯭ꯋꯦꯇꯔ ꯁꯤꯁꯤꯅ ꯑꯃꯨꯛ 500 ꯔꯨꯄꯤꯁ ꯂꯥꯛꯇꯣꯏꯅꯤꯀꯣ ꯀꯂꯔ ꯃꯆꯨ ꯃꯆꯨ ꯃꯌꯥꯝ ꯂꯩꯔꯦ ꯕ꯭ꯔꯥꯟꯅꯤ ꯁꯤ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯣꯟꯂꯤ 500 ꯔꯨꯄꯤꯁ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤ ꯄꯦꯔꯤ ꯀꯥꯔꯗꯤꯟꯒꯁꯨ ꯌꯥꯎꯔꯤ ꯁ꯭ꯃꯣꯛ ꯌꯥꯎꯔꯤ FSBN ꯀꯣ ꯑꯣꯟꯂꯤ ꯑꯦꯟ ꯁꯟꯁ ꯀꯣ ꯁꯤꯒꯨꯝꯕ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯁꯤ ꯂꯣꯏꯅꯃꯛ 500 ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯨꯗꯤꯁꯇꯁꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯅ ꯁꯤꯗꯅ ꯃꯊꯛꯇ ꯀꯥꯈꯠꯆꯔꯛꯄꯅꯤ ꯕ꯭ꯔꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯀꯤꯁꯀꯤꯀꯣ ꯗꯤꯀꯤꯁꯀꯤꯁꯦ 650 ꯂꯥꯛꯑꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ H&Mꯒꯤ ꯄ꯭ꯂꯦꯟꯗ ꯁꯤꯁꯤꯅ ꯑꯃꯨꯛ 550 ꯂꯥꯛꯑꯅꯤ ꯂꯥꯀꯣꯁꯀꯤ ꯂꯩꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯌꯧꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯀꯦꯅꯦꯗꯤꯌꯥꯅ ꯀꯣ ꯀꯦꯅꯥꯗꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯣ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ 550ꯗꯒꯤꯅ 650 ꯐꯥꯎ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯥꯛꯑꯅꯤ ꯁꯤ ꯂꯩ ꯃꯌꯥꯝꯁꯤꯀꯣ ꯁꯤꯁꯨ ꯗꯤꯀꯤꯁꯀꯤ ꯄ꯭ꯂꯦꯟꯅꯤ ꯀꯣ 2XL ꯁꯥꯏꯖꯇ ꯑꯗꯨꯝ ꯁꯤꯗ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯗꯤꯁꯄ꯭ꯂꯦꯒꯤ ꯅꯨꯄꯤꯒꯤꯁꯨ ꯁꯤꯒꯤ ꯁ꯭ꯋꯦꯠ ꯁꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯞ ꯌꯥꯎꯕꯤꯗ ꯀꯣ ꯁꯤꯒꯤꯁꯦ ꯁ꯭ꯄꯤꯔꯤꯠ ꯕ꯭ꯔꯥꯟꯗꯨꯒꯤꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯁ꯭ꯃꯣꯜꯅꯤꯀꯣ ꯑꯣꯚꯔ ꯁꯥꯏꯖ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯁꯤꯒꯤꯁꯦ ꯍꯥꯟꯅ 700 ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛ 600ꯇ ꯐ꯭ꯂꯤꯁ ꯌꯥꯎꯕꯅꯤ ꯋꯤꯟꯇꯔꯒꯤ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯀꯂꯔ ꯑꯇꯣꯞꯄ ꯀꯣ ꯁꯤꯃ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯇꯤ ꯁꯥꯔꯠ ꯂꯩꯀꯣ ꯁꯤ ꯂꯩ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯣꯟꯂꯤ 150 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯁꯤꯒ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯉꯥꯡꯒꯤꯁꯨ ꯑꯇꯣꯞꯄ ꯋꯥꯔꯃꯔ ꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯖꯤꯞꯄꯔꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯣꯟꯂꯤ 400 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯑꯉꯥꯡꯒꯤꯀꯣ ꯋꯤꯟꯇꯔꯋꯦꯌꯔ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯖꯦꯀꯦꯠ ꯁꯤꯒꯤꯁꯦꯀꯣ ꯌꯥꯝꯅ ꯄꯨꯔꯥ ꯍꯦꯚꯤ ꯃꯦꯇꯤꯔꯤꯌꯦꯜꯅꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯦꯠꯁꯦ ꯊꯤ ꯂꯨꯝꯃꯒ ꯋꯤꯟꯇꯔꯒꯤꯗꯤ ꯄꯨꯔꯥ ꯍꯨꯃꯥꯡꯒ ꯁꯧꯗꯣꯏꯅꯦ ꯁꯤ ꯂꯤꯠꯄꯗꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯋꯥꯁꯇ ꯈꯤꯇꯪ ꯆꯨꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯆꯨꯔꯒ ꯂꯥꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗ ꯎꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯆꯨꯕꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯣꯛ ꯌꯥꯝꯗꯦ ꯄꯤꯁ 5 ꯄꯤꯁ 5ꯃꯨꯛꯇꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯌꯥꯝ ꯍꯣꯡꯅ ꯖꯦꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯇꯤ ꯁꯤ ꯂꯨꯄꯥ 3,000-4,000 ꯄꯤꯔꯝꯒꯅꯤ ꯀꯣ ꯑꯗꯨ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯑꯗꯨꯝ ꯑꯣꯟꯂꯤ 800 ꯔꯨꯄꯤꯁꯇ ꯊꯥꯗꯣꯛꯆꯔꯒꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯕ꯭ꯔꯥꯎꯟ ꯀꯂꯔꯁꯨ ꯑꯣꯏꯕꯅꯤ나 ꯁꯤꯒꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯃꯅꯨꯡꯗ ꯁꯤꯃ ꯂꯤꯠꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯝꯐꯣꯔꯠ ꯁꯨꯞꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯀꯔꯤꯝ ꯏꯪꯉꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯄꯤꯁ ꯌꯥꯝꯗꯦ ꯄꯤꯁ 4-5ꯃꯨꯛꯇꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯨꯞꯆꯟꯈ꯭ꯔꯒꯕꯨꯗꯤ ꯀꯩꯝꯇꯕꯨꯗꯤ ꯈꯪꯗꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯗ ꯄꯤꯊꯣꯛꯆꯔꯒꯦ ꯀꯣ ꯁꯤ ꯃꯅꯤꯡꯗꯁꯨ ꯈꯤꯇꯪꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯖꯦꯀꯦꯠꯁꯦ 5XLꯗ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯁꯥꯏꯖ ꯆꯥꯎꯕ ꯑꯗꯨꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯁꯨ ꯂꯩꯀꯣ ꯄꯤꯁ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯄꯤꯁ ꯈꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯐꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯣꯞꯁꯤꯗꯒꯤ ꯃꯤꯅꯤꯃꯝ ꯑꯣꯟꯂꯤ 1,000 ꯔꯨꯄꯤꯁꯀꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯖꯦꯀꯦꯠꯁꯦ ꯑꯩꯈꯣই ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯇꯣꯛꯆꯒꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯥꯏꯖꯇꯤ 5Xꯅꯤ ꯌꯥꯝ ꯆꯥꯎꯕ ꯃꯤꯒꯤꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯒꯤꯁꯤꯁꯨ
ꯑꯩꯈꯣꯏꯒꯤ NFL ꯒꯤ ꯔꯤꯕꯣꯛꯀꯤ ꯁꯔꯠꯅꯤꯀꯣ ꯑꯗꯣ ꯁꯤꯁꯨ 2XL ꯕꯨꯗꯤ ꯊꯥꯏ ꯑꯗꯣ ꯁꯥꯏꯖꯇꯤ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯁꯨ ꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯄꯣꯠꯅꯤꯀꯣ ꯀꯣꯄꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯅꯤꯃꯝ 1000 ꯂꯩꯕꯗ ꯑꯗꯨꯝ ꯍꯥꯞꯇꯣꯛꯆꯔꯒꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯁꯤ ꯂꯩ